ꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯅꯣꯡꯖꯨ ꯃꯤꯐꯝꯗ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ILP ꯕꯤꯜ ꯑꯁꯤ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡꯒ ꯍꯥꯟꯅ ꯇꯥꯟꯅꯕꯤꯌꯨ ꯍꯥꯏꯅ JC ILPSꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯋꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ कांग्रेसटी इशू नतबदा इशू सागतुना डेमोक्रेसी बु मसक थियनब होनब पार्टी नि हाइना वर्क्स मिनिस्टर TS विश्वास नमराल सीखे अमदी शेड्यूल कास्ट सिंह सखत थौरांगी थबक सिंह पाइखनबा लुपा करोड़ 9 भारत सरकार न पिरकले हाइना फॉरेस्ट मिनिस्टर TS श्याम कुमार न फोंदोखरे खुरमजरी मीडियम ताबिरिबा सिंह बताराम दौसरी पाव संदोकना पिजरी नोंजू मिफमदा पुथोकदौरिबा ILP बिल असि स्टेक होल्डर सिंह हाना तानाबियु हाइना JC ILPS की स्टूडेंट्स विंग की कन्वेनर मंजित सरंग थेमना ngasi पाउमी सिंहदा फोंदोखरे लाखदौरिबा अखोगी नोंजू मिफमदा मणिपुर लेंगाकना लमदमसिदैना लाइन परमिट सिस्टम चनानबा बिल अमा पुथोक अगने हाइबसि याम वार्मली वेलकम तौजै अदुबो 2015 दा लमदमसिदा अखोगी मणिपुर मियामना अखोगी मणिपुर विजिटर एंड चाइनास माइग्रेंट वर्कर बिल 2015 पुथोकको तमदा मदुगी बिल अदुना मणिपुर मियामगी येलो मिसिंगी ngaksa sanjana ba dugumba close ama fawo yarom da badagi madugi mayok to manipur miyam na dugumba hairiba bill dugum mayok to ton movement kam sidara kanda chana han kidaba dugumna hairiba bill 2018 gi nungzumi phom da puthokdir dugum bill asida di manipur miyam gi ton ba yellow mi group singi stakeholders singi opinion lower kanda madu chana na ba honabiyo ngasi thangal kaithel da leiba Bairodan Maxwell School gi nakal da leiba haira yoliba du JC ILPS ki students wing amadi women wing gi kangbuna niyom sumna phamlibra haina che chang sek tawkhre mafam asida phamliba haira yon pharmacy numit humni gi manung da lenga ki mari leinaba singna lokthokadabani haina convener Manjit Sarang Themna makhata na phongdokhe tam khagi mangda ikai kumnijariba mahut minister na koigi illegal street vendor sing stall sing se masi takthoknaba mamang thakta garak hai khiba leire adubu ngasi fawda non local singna yamna maning tamna kanagi apanba athingba mata yaudana manipur sarkar na manipur lengakna license pitho kanda hairiba street vendor sing 24 fruit seller stools asida maning makha tamna phamam ba sa yam hakchina lobogolena na street vendor sing ase numit humni gi manung da manipur lengakna manuina manipur police department na lokthokpiu करीगुम मसी लौथोक बिदे बतारगदी मसी स्टूडेंट विंग अमदी वुमेन्स विंग न मनपु मियांग लेना हाइरिबा स्टूल सिंग से तकथोक सगनी कांग्रेस ती इशू नतबदा इशू सागतुना डेमोक्रेसी बु मसक थियनब होनब पार्टी नि हाइना वर्क्स मिनिस्टर TS विश्वास नमरा सीखरे इंग्लिश निगा 13 की मे थादा MDS की मखादा MPSC की सेमजन साजनब काइथरखिबा लुपा करोड़ अहुम लोम लाना सिजनखरे हाइना ngarang MPCC की स्पोक्सपर्सन हरेश्वर गोस्वामी न फोंदोरखिबा वाफम अदुगी मायोक्ता वर्क्स मिनिस्टर न वाफम असि पाउगी मिफम पांगथोक्तुना फोंदोखिबनी ऑफिसर कॉलोनी द लेबा मिनिस्टर की क्वार्टर दा PWD की डिवीजन 2 की एजुकेटिव इंजीनियर मुनिंद्रो यावना पांगथोखिबा पाउगी मिफम अदुदा मिनिस्टर विश्वाजित ना हाइरिबा सेनफम अदु लाना सिजनखिबा लेते कॉन्ट्रैक्टर मसाना थबक शुबा लोइरबा मतुंग द पीखिबनी मसिदा MDS तगी वर्क्स ओंथोकनब डिपार्टमेंट होनखिबा लेते थबकना कॉन्ट्रैक्टर अमना शुरगा अतोपा कॉन्ट्रैक्टर द सेन पीखिबसु लेते कांग्रेस पार्टी से शक्ति पाइनिंगबदगी अंगावबगा पांखक ओइरे इशू नतबदा इशू सागतुना मीडिया द फोंदोक्तुना लेरे पार्टी से नेशनल लेवल द पार्लियामेंट फंबा याहनखिदबादु डेमोक्रेसी बु मसक थियनबनी अमरोम द निंगबा काइबदगी मियामबु लाना लमजिंगनब वाफम कया फोंदोकपा सिदगी मियामना सेक्शन बियु हाइखे कॉन्ट्रैक्ट अमा तौबा मतमदा नत्रगा कनागुंबा डिपोजिट वाक अमा तौरपा मतमदा मफमदुदा अखोगी लेरिबा सिचुएशन नत्रगा अखोगी इंजीनियर सिंह जिना चटलकांदा ओलकान एस्टिमेट सी साखिबनी अदर मस्तेदा अखोइदा लेरिबा पोस्ट हाना सुरमे अदु तोरमे हाबिगी प्रोजेक्ट सिमा अखोइ खंगबो लेते कांग्रेस पार्टी सी पावर सी अदुगे मतक हंग्री ओइबा अदुना मसी खोरांग बजी हेनबलक्तर मखोजी कांग्रेस पार्टी डिस्परेट ओइरे मखोजी ngaure अदुना मणिपुर दसु लाकपा पोस्ट पुनमक सिंह जे करी लेगे जे अरानब पोटुदी थीब फंगद्रबनिना अदुगा मखोई ममिकता हेक उरप पोसिंग अदुगा मीने हेक पाव तमपा खंगजु खंगातना हेक तोर पोसिंग अंगा अफैगी टाइपता लेरिबा मीसिंगसिना पंगांग ngangbगी हैबिट अमा लेरे मसिदगी प्रजा म्यामना सेक्शन जी
Andro Sekmaya Madi Bisnupur Kendra the Lady Schedule Casting is Sakatarangi Tabak Sing Paikat Naba Lupa Crore Mapan, Bharat Sarkar na Pirakli High na Forest and Environment Minister De Shyam Kumar na Fungdokre, Wafa Masingasi Andro Kunau da MLA Local Area Development Fundagin Nong Nasaba, Tarong Tel Community Hall Sangabi Thoram the Fungdokibani, Nasigi Thoramadu the Sana Pokpa Sakpa Androgi Kulakpa Ses Gandhar Andro Nagar Pansayat ki Chairperson L Lukhoi Luang Amadi Yambem Amadi Tangam da BGP gi Pradhan All Andro Maira Paibi Association All Andro Youth Club na Chingmagi Luchingba Sing Susaruk Yakhi Thoramaduga Mari Lainana Minister Te Shyam Kumar na Makhatana Andro Khulgi Akoibagi Ching Sing Uwa Koksha Lakliba Sing Asigi Matang da Lengak Asina Haudokadaba Kungang Chatlu Haiba Scheme Adugi Manung Sana U Pambi Sing Thabagi Thabak Satharagani Andro Sekmaya Madi Bisnupur Kendragi Manung da Ladiba Schedule Castingi Pitharak Palupa Crore Mapan gi Senpham dagi Andro Kendragi Oina Dairy Farming Amadi Schedule Cast Subplan gi Senthang Makhada Andro Khulda Ok Loinanaba Mari Lainaba Ministry da se iduna khangan khre athuba matamda fund lak lagani Androgi Government High School Senganaba Lupa Crore Mariga lak Yankhai Manga Amadi Andro Kendra da Model Residential School Lama Sana na Balupa Crore Kun Manga Amasu Bharat Sarkar na Pirakle Haikhe Kaskoina the Government of Indiana foi laiba Andro Chiangmai and Bisnupur Lembra Sigi Lupa Crore Mapanji Pirakpani Purapanji Manungda koi Androda koi dairy farming koi Sigi Sima Ade schedule class subplan gida koi tongano ji Government India da koi sie thari tongana koi Andro si kari ga sanai haibda koi si mahuron dage ipai pu hatak dage tumba koi yuthong ai lighting gi oiba dharma karmi gi oiba aduga kari no habda koi madugi da koi atai sin tong mi leita bena koi oxi loi adna pigri farming gi damakta schedule class subplan da Government India da koi sie tu thagre athu madam da si lagani adu si laiba Andro High School oje Government gi voice ngre adu oje Government of Indiana Andro High School gi damakta ba Crore Mariga lak hundra manga Andro High School sanwa pire semai ta ko Andro Balika High School gonthokre oje India Government paisa pirakre Patsoi Kendragi Manung Sana Laiba Moirang Hanubada Nauna Kendragi MLA AK Mirabai gi Local Area Development Fundagi Saba Moirang Hanuba Community Hall ngasi MLA AK Mirabai na sangaduna lamdam adung gi miyam da khusinakre Thoramaduda SSC Moirang Hanubagi President KS Amuyai Masing Patsoi Jila Parasat ki Member L Langlen Laima Pradhan M Roman Singh Upa Pradhan S Bagai Singh Amadi Ward Member Santibla Susaruk Yakhe MLA na mi gi masing nongma nongma gi yam khalakpana sumang amadi lekai gi lampak ki mafam sing leisilaktabana Community Hall sing asi haujiki matam asida lekai amada tangai fadana leitaba yadaba ama oirakle ngasi sangariwa Community Hall asi ningthina tung koina satnana ba lekai gi miyam na ngak senbiu haikhe Amaromda ngasi Patsoi Kendragi Manung Sanba Tagel Kolom Lekai da matam sangna thaknanaba ising phangdabagi awaba mayuk narakpa adu Patsoi Kendragi MLA AK Mirabai na Local Area Development Fund gi senphamdagi pipe leiduna PHED ga khusamna duna thawak paikhattuna lamdam adongi praja singda aphaba ising phanghanba haukhre Sagol Mangna Imphal East District Hospital sabada khwaidagi mafam sai miyamda Kanaba Panghangadaba Mafam Masida District Hospital Saba Chungani Haina MPCC gi spokesperson su oiriba ex MLA Dr. NG Bijoy na Fongdokre Wafamasi Congress Bhavan da Pangthokhiba Paugi Mifam Amada Mahang na Fongdokhibani Congress ki luchingba kya na saruk yakiba Paugi Mifam aduda NG Bijoy na District Hospital ama saba haibasi secondary health care pinabani Kairauda saba haibasi manak nak pakul amagi oinadi missing yamjarabasu masing yamba khunja singda ana layeng phanghanbadi sagol mangna hengani sagol mangda chingi manu hanjinba mafam kayadagi lakpa khunja sing hanagi community health center da mapal tangduna leiri hiramasida Manipur government na mideng sanghaningi lamgi stayet naba leitrabani na sagol mangda Imphal East District Hospital adumak sabiu haike Ariba District Hospital ase a central place amada district asigi population leriba mayam sigi remotest corner bhava healthcare delivery system si masi deliver taunana bagi ni haibasi ma munna khangbi bani aina su asa tawjai henna madu matang da tawbirakani haibasu praja gi damakta su khanbi ba sarkar ni haidana noma kangdana khungang da chalo aduga ching da chalo haibagi kholau laudana ngasi ching da kaya chali khungdang da chatpa horani hena tambiri khungang da chatpa matamda हायरिबा मयाम से तौबिबा मतमदा ख्वाइदगी खुंगंगी प्रजाना व्यवहार तौगदबा हराव जगदबा नुंगाइबा फाउजगदबदो
सरकार से पांडम सगो मांग साबीब तोपीगनु वफम से ngasi nungthil SP Technopal Dr. Ibom Sana lusing batim na moredagi yamlaba using fagat khre ngasi fagaliba using adu lupa lakh ama lising kunrongi oigani hairi SP Dr. Ibom Sana District Police na mayai ka basinsa ki mayok stathari ba drive asi miyam na mateng pangbiu ngasi yuyon badagi fagalaba singna amu hanna yolamba taragadi mi yauna faragani more asi you free oiba town amu oheningi fagalaba using adu police amade excise yauna miyam mangda haidok to na manghan khre कोई अल्कोहल फ्री होइबा कोई मोरे हम ओहिनी अदुगा ड्रग फ्री होइबा मोरे हम ओहिनी अदुगा कोई होरे इवन हासिंग अदुगा मसी फनबदुना तना कोई मोरे द थोइबा क्राइम सिंग असि कोई हंदनबगी दमकता कोई मजुगी थांग मोइना कोई मसी तौजबनी कोई मखाताना कोई लिकर ड्राइव सि सचजगी District Police Thawbal Nap amadi NCB Imphal Unit na sinduna NDNPSA ki matang da nungmagi oiba sensitization program amang ase Thawbal gi SP Office Complex da leiba conference hall da pangthokre thoramadu da Thawbal gi SPS Gautam SDPO Singh amadi OC yauna ajai police officer kya susaruk yakhe Nap ki SPW Bashuna resource person oina Saruk Yaduna ek asigi matang da miyam da sugaina khangan khe Thawbal gi SPS koktamna atai district singa yengnaru bada Thawbal district ta drug ki matang da khara hena sensitive oibana district asigi daita leiba police personnel singda ek asi mamutta na khanghan da yadaba dagi program se pangthokpani haikhi Thawbal district se koi drug se matang di yam na toba whole state da Thawbal ta kitang sensitive oiba haitare drug ki issue da adana aina khanse आई मैम से ड्रग की NDPS की वखाद केस कमाइन रजिस्टर तौनी कमाइन तौनी है मोइन नॉलेज थम दरकार लेब टाइप्स ऑफ ड्रग्स मैम है WY कमाइन तौरी एंटेन कमाइन तौरी ओपिन कमाइन तौरी सिव मैम से मैं सेंसिटाइजेशन तब दरकार लेबी सेंसिटाइजेशन प्रोग्राम से सिंजबनी SP NAB दुगा सुप्रिंटेंडेंट NCB नार्कोटिक कंट्रोल ब्यूरो मोइन से मतंग पागा प्रोग्राम से सेंसिटाइजेशन प्रोग्राम से सिंजर India da rape case ki chang wangkhalakpada natana BJP gi masak naiba myoi kya phawba rape case ta chenarakpa thawong singbu yaning da bafongdok tuna tongan tongan ba school gi mahiroi singna wakar mifam sathakre Social Student Union of Manipur gi Lilong amadi Thawbal branch na sinduna wakar mifam sathaki ba school singa dudi Christian English High School Lilong Bazar Moizing High School Thawbal Moizing amadi Imida Public Academy Thawbal Fogdel ni sathaki ba wakar mifam sigi matang da union na sig spokesperson MDZ Khan na phongdorakpada India da ngasi nupi macha singda rep tawduna hatok pibagi case kya hingalakpada natana rapist singbu sagotpagi thawong sarkar na satharakpa asina khudong thiba nanglaba singi imung manung da justice phanghandabagi phibam ama lakpa asi uraga thawong adudi yaningda bafongdoktuna khongjang asi sangsin bani haiki Mariba rapist singbu lengak na kangkhatina thamba khoigi mathakta akanba athang lokata basi tasengna Bharat asi rapistan aba leba ama halaga haina khali bahana khoi socialist dan nanu Manipur gi maike bagi hanjari crime se mariba criminal sing kangkhatina thamba maramna khoigi nibaya case ni matunda unau case amadi jammu amasung Kashmir gi Kathua haiba district ki maning dalai mufam amada chahi mari nipan tangari bangang amabu gengna tore hatu piramni basi kangkhatina thamba dagi ni amasi immediate action lokhat ahda dagi thorak mane hana khoi maike bagi thamjari Non-communicable disease ki management da CME gi thogdang amasung NCD Ayush integration ki training program amang asi National Health Mission na sinduna lamphel da leiba ICM ki conference hall da pangthokre training hogdopagi thorom da Health Services amasung Health Mission ki director K Razo additional director S Ranjit additional director P Shyam Sundar amasung Sachik Kumar Mangang na maru oiba Mithunglen Singh oikhe director K Razo na non-communicable disease singa simioi bada nabagi masing hantaran bada anoba layeng mong ama oina Ayush integration ki saruk ama oina medical education fangliba singda treatment mong asti khanghan bani masina stroke hypertension cancer yauna lifestyle disease singi layeng yauri maru oina hidak layeng bada wa balaina singni haiki communicable disease si mayam singje masidi yakoi hoji muthatpade yangwari hingbagi mahingje koi chama matamda yakoi gi junk food mayam sasan ba ade balance diet worktaba micronutrient yaktaba macronutrient yaktaba exercise walakpa pollution
हेंजलकपा हाइजीनिक सैनिटेशन फसलक्तबा अदि अखोई मेडिकल चेकअप से रेगुलर मेडिकल चेकअप तौदबा अद माइंड जी अखोई पुनिंग लेतादबा रेस्ट फंगदबा मसमाय तौदना लाइफ की स्ट्रेस न स्ट्रेस मैम जिना अखोई की नॉन कम्युनिकेबल डिजीज लेबा मैम सिंग से मसी नोम नोम हेंकलै पार्बिंगना सु साइगे आयुष की प्रैक्टिस NCD प्रोग्राम सिबु अखोई इंटीग्रेशन तौबसिदैदा सरुक याबियु मसी अखोई की डिस्ट्रिक्ट चजु अखोई हांगतोपा होजरबनी हाय मसी मुआफम सिंतंग थमजरगा एमतांग स्वाइद लोइसनजै महाकवि हिजम आंगांगहल लेखिदबगी चाही 43 सुबा कुमोन थौरम महाकवि हिजम आंगांगहल मेमोरियल ट्रस्ट नसिना निंगोम थोंगी NYBO कम्युनिटी हॉल पांगथोखरे थौरम अदुदा प्रोफेसर पीडी नमनी ट्रस्ट की चेयरमैन TS कुंजरास प्रोफेसर नाहकपम अरुणा देवी क्रिटिक फोरम मणिपुर की प्रेसिडेंट प्रोफेसर IS कांगजमना मरुएबा मिथुंगलन सिंह ओइखे प्रोफेसर नाहकपम अरुणाना लेखिद्रबा हिजम आंगांगहल नुपीदा शक्ति पीबा अमसुंग लमदमसिगी लिटरेचर बु योखटनाबु होटनाबदा यामना मरुएबा थौदांग लौरम मधुमगनंगसी मणिपुर सरकार महाकु सखंग बीरी हाइखे प्रोफेसर ई दिनमनीना लमदमसिगी महाकवि हायरगा खंगनरिबासी हिजम आंगांगहल खक्तने मणिपुर की लिटरेचर अमसुंग कल्चर बुंगाक नबा मदि योखटनबा होटनबा लोइनना मैतै की चटनबी सक्तम बु योखट पिरंबा मिसकनी हाइना सिंगथाखे लमदमसिदा लैरिबा चटनबी कयाबु इथोक्तुना थमलंबा लाइरिक सिंगना महाकु महाकवि अमनी हाइना मसक ताकलिबनी मणिपुर सरकार की माइकैदगी लेखिद्रबा कवि असिबु हेना निंगसिंग हौबा याबा मवंगदा सेमगतनबगी मिदेंग संगबिनबा लोइनना लाकदौरिबा मिरोलदा खंगहननबा थबक लौखत हनिंगी हाइखे जमा वाई है निपाची लाइक ऑक्सीजन मोबाइल है चकनी लाइक में सैटरडे कल्चर मसागी कोई जगह मैत्री की होगा मणिपुर की होगा शक्तम मसीपुत नवदा एनीवे अचु ममा कवि जी मार द खरे नहीं ना बा मसक्ता ना बा इशू से चालिंग लाइफ से ता का के नहीं खंग दबे यारोय मोइरांगपुरेल हाई स्कूल अमदी प्राइमरी स्कूल दा यूटिलाइज तौरप ओजा मापन की मनुंगदा हौजिक फावबदा अमखक्तमक लाकली हाइना स्कूल असिदा क्लास 10 तमलिबी नोंथोंबम जयालक्ष्मी कौबी महिरोय अमना पाउमी सिंग दा फोंदोखरे ngasi मणिपुर प्रेस क्लब ता पांगथोखिबा पाउमी सिंग उनबदा जयालक्ष्मी न मखाताना फोंदोखिबदा महिरोय चाट्रेट की मथक्ता लेबा स्कूल अनि असिदा सरकार की ओजा मसिंग सुना थारक्तबदगी थाबिरक्नबा हाइजबदा ओजा मापन यूटिलाइज तौरखे अदुमकपु ओजा सिंग अदु स्कूल दा अमता लाकपीद्रे प्राइमरी ओजा अमदी स्कूल करक लमदना अतोप स्कूल ट्रांसफर तौखरे मणिपुर लेंगाक महिरोय सिंगी खल्लगा ओजा सिंग स्कूल योहनबिरु हाइखे होगी मोरांगपुर हाई स्कूल असुक चावरब स्कूल अदगी गवर्नमेंट की स्कूल मैम दे छात्र असुकी मतिक ना याम लेरिबा स्कूल असिदा ओजाई मजे असवालप हौजी फावदा अखोइना क्लास 10 कार बावदा अखोगी चप चाबा ओजा होम साइंस की ओजा साइंस की ओजा करम चप चाबा इसागी ओजा करम नायब अखोई हौजी फाव खंग ngamdriba aduna अखोई इसागी हक तानने सिदी अदुना अखोई चप चाबा ओजा फंगबा पामे अखोगी सब्जेक्ट तुगी होइबा ओजा Lions Club of Imphal East na Lions Club of Imphal Galaxy amadi Horizon Hospital and Research Institute ka khusamnaduna Patsoi SBS Construction Material Private Limited ki campus ta highway chain ba driver amadi imung manung singi oiba free eye cam ama pangthokre cam asi national highway da stand ba driver amadi imung manung singi damak yenglaga pangthokpani akoi bada leiriba khunja sing sulem na layengkhe National Highway Authority अभी मोदी सेंट्रल मकादा कोला तमचितो पनितोबनी थौबाल पुलिस कमांडो अमसुंग कुंतरुक शुबा असम राइफल्स के अपुनबा कांगबु अमना सोरा एरिया दगी PLA की कैडर अमा फारे हाइरी पुलिस डिपार्टमेंट की PRO की चेरोल अमना फगलबा मियो एसगी ममिंग थोंगाम शांत मैतै चही कुंथ्रागा हुमदोय अपोकपा नागेश्वर इरेंग बन मखा लेकाय कक्चिंग दगिनी हाइरी पाउगी मरखतना अतेन ब्रेक मतंग लग्जरी कईदोइनो कनानो कईगिनो कईदोबियो मसि पुमना नोई लेबदे गाड़ी अहनमगा तोंबा ngamdrबने खुला लगा तोने खालिबा नमाय दुई काइद्रो सेनबुन पुथोगा लेबदि ngamdरा सेनबुन पुथोकना लेबा ngamद्रसु इम्फाल फाइनांस चलो आइजु अहनबा लें ngamदना इम्फाल फाइनांस तगे लोन ओइने लौरि इम्फाल फाइनांस ना नोंगि मनुंग गाड़ी लोन लौबि याबनि पुथों चाबा पिजरी अदोमना पाम मखलि गाड़ी खुदिंगमक लौबि बेयाबनि बाबा क्रेक जोन गिदी तता तिस्कोन लेसिदी मम्मल सुमा फम खुदिंग चम्माने यो सुमांग रोय पिस्ता चलबनिना अदु सुमा तकता सुपरलिंक फुटिंग गे ऑफर मैम पिरिसिदी ताज इलेक्ट्रिक रंग नु सिनबगुमना योति सिनबया दुदी सनागी मुहुत यांगना सिनबया
लेबर सोलकपदगी कुचू सिंगक्तबा हक्चम चोक्थरबा तुम्बा चाबा यारक्तबा खोंग हमा नुंगारक्तबा सिंगिदमत अमत्त नायब उपायदि जॉलिब सायर अमसु जॉलिब कैप्सूल को चंगने सिनबियो Amukana taram nagchari makhata bapao. Excise Department na English singani tara nipan da thamkiba pandamgi manungda lupa lakh sahum marifudra humdoi lising ni funipan revenue khongat pangamki haina Department asigi Commissioner Ravindra na phongdokre DIPR na sinduna paring naina satharakli ba public sing unana bathoramda phongdokhibani mahangna makhatana haukiba chahi manga asida lisingani tara nipan gi revenue collection asina khwaidigi wangi Department asigi circle ahum Imphal Thobal amadi Bisnupurda station kuntra mapan hangli Masigi manpower chawna watpana khudong sadaba kaya marum mayok nari masi mensinna ba government proposal hagat na basem sare haiki. Total number of cases throughout the year 2017-18 is 2,893 and total fee collected will be 38,63,700. Level of infrastructure that we have available at the disposal of our department is very low. So Excise Department is not the only one that is doing this. Sometimes we get cooperation from Police Department also, because when Police Department gets some information and they confiscate illegal liquor, they submit it to the nearest excise station, and that is then. Amaromda State Council of Educational Research and Training ki Joint Director Zim Golden Thinguzamna Manipur gi nauna sem kiba district tareta diet center sing hang lagani loinana diet center sing da early childhood and care center sing shu hang lagani haikre mahakna makhatana training fangdriba in service elementary school oza sing training fanghanna ba ignawa madi SERT की खुथांग दा ओजा लिस्टिंग मरी सट्रेट मरी फुद्रानी थोई ट्रेनिंग फंगहन क्रे स्कूल की हेडमास्टर सिंह की नुमित कुंट्रानी की सही मदा मरी रक पांगथोक कदबा स्कूल लीडरशिप एकेडमी शु हौरगनी हाइके हेड हाइदा मसीदा स्कूल सिबो कमाइन तोना लीड तोरगा कमाइन तोना अफबा लबीदा चलखिगदगे कमाइन तोना पुखिगदगे हाबगी वखल लोंदा अखोइना स्कूल लीडरशिप अकादमी है अखोइगे स्कूल की प्रिंसिपल नत्रगा हेडमास्टर से ट्रेन तोगरिबा फॉर 30 days कोर्स नि मसीदा तोगरि से कदागे इंस्ट्रक्शन दा अखोइगे न्यू पाइना National University of Education Planning and Administration New Delhi दा बेस होगा न्यू पाइना सेंटर अमला NCERT का समानगनी मसीगी गाइडलाइन की मोइगी स्टडी मटेरियल की मोइने पिरपा गाइडलाइन मोइगी पिरपा स्टडी मटेरियल की मखादा मोइने पिरपा मॉड्यूल की मखादा तौबदी मॉड्यूल से अखोइगी स्टेट की मतुंग इन खरा मॉडिफाई ति तविको कैगिनो लोकल कंटेक्स्ट मा हापचली अखोइगे चानागा दबा ओट मयाम मु मॉडिफाई तवि अदु अखोइ सेमदना लोइरे Traffic Regulation and Parking Committee Imphal East amasung West District ki mifam Chief Minister Nongthongbam Bidena chair lauduna Cabinet Hall da pangthokre mifam aduna Khwairamban Bazar amasung Imphal City manung da sinbadagi thengnariba khudong sadaba singi matang da kupna khanakhi tongan ba department ki officials singna Imphal area da mi chiliba sti hantha hanna ba tongan ba wakhalon sing thamnakhi Chief Minister na mari lainaba officials singda hauzik lairiba bylaw amasung government ki chana kanglon sing chapsa na sanna hanna ba khangankhe Khwai Bazar gi akoi amasung manungda diesel auto singi mahuta e-rickshaw natraga battery na thauba gari sing haudokna ba suggestion pikhi asigumba gari sing asina traffic congestion hanthan batanatana nilkhongbagi changsu hanthan gani emergency gari singi dedicated lane amasung thidokna ba committee gi members sing da khangan khe mifam aduna Chief Minister na traffic awareness amasung road safety gi aten ba film amasu phongkhi Kumsing English Aniga Taranipan gi April gi tang kun taruk sagol sen Numita People's Revolutionary Party of Kanglaipak Pripak na mangarak subai Indian Colonialism Racist Day gi thorom pangthokani haina Pripak ki Publicity and Propaganda gi Secretary in Charge Laibangak Paluwang na thadorokpa Serolamana Kanghalakli thorom asida irabak miyam hupna saruk yabiduna IOF na lamdam asigi miyam dalisang sin satharakli ba mihat mipunamadi miot minagi kholaw lawbiu iramdam Kanglaipak ta colonialism amasung militarization yumpham oiba India gi lengakna matam kaya gi mamangdagi satharakpa imperialism gi haktheng na ba amasung na koina ba thawong nongmagi hengatuna Kanglai khunaina wabagi kham thengba phibam yorakpaga loinana malem gi leimaidagi mutkhiba yabagi tangkak yorakpa asda Pripak na thamoi sokna nungai taba phongdoi leiga ki
aranba thawong singbu achumba malhanduna sangsilakliba imperialist ki thawong asina makhatana mirwal kaya leptana amasung pandon lom na sangsin hanambagi mafam Pirubadagi Hausikti Kanglai Miam Kham Thengna Khudong Thiningai Tangkak Oirakle Kanglai Pakna Colonial Agent Singi Makhuta Laikhibadagi Ngasidi Kanglai Khunai ase Siba Sangbagi Langdaida Leptuna Loilam Lenga ki Punglonda Leire Hairi School College ta Tamliba Mahiroi Singda Loilam Mapuki Lamit Lon Lengak Lon Puwari Naina Handuna Mamutana Khanghali Kanglai Khunai gi Oibadana Yamong Nabadongna Tauri Thawong Asima Colonial India ka Matam Sangna Spiritual Ties Lainabadagi Thol Lakpa Mahini Haibada Haiman Mathok Loi Hairi Piba Masidagi Kange Hairabadi Jingmi Tamigi Amato Oiba Lingzel Sagatuna Yawal Lanteng Chathaduna Ning Tamba Amu Hanzil Halabatada Oithokani Hairi Indiana Iram Dambu Kudum Sanduna Amasung Loilam Sandokna Buhona Bada Satharakliba Miot Minai Adumak Pachoy Langzingi Tawdogna Sabsana Masak Tak Thokli Hairi IOF ki Utkiba Thawong Adubu Kanglai Puwari Amasung Malemgi Thakta Mayekla na Iduna Leihogna Bagidamak Miyam Hopna Achumba Lambida Lemina Nabagidamak Pripakna Chahi Mangagi Mamangdagi Numit Adubu Indian Colonialism racist haina thorum pangthoktuna lakli colonialism haibasi malem punamaki yeknaba oibana pripakna anobu khongthang amada kathokpaga loinana hanba leitana mayokna naba sem sare hairi Yangkai Humdoi Suba State Level Wari Liba Festival Yumnam Huidrongi Tiam Laisang Kongda Leiba Ibudo Sankar De Mandapta Haukre Sangit Natak Academy Amasung Art and Culture gi Senthang Makhada Manipur Pauranik Parisana Sinba Festival Asida Wari Liba Kunna Saruk Yari Ngasi Hagdopagi Tharumda Manipur Khadian Village Industries ki Vice President Yumnam Nilamanina Mangtharak Laba Khunai asi Chumthokna Bahona Bada Lining Laisol gi Oiba Phazakra Wari Singasi da Yauriba Nungi Wahan Thok Singasi Punna Khangwina ba Mathau Tai Haike Kami hari ada masih nak mula beli tunai dah, acung beli berat, ia tu mana beli lagi ni hari tu, untuk di tengah ini ada betul, nasi kampung ni wali nasi dah, mata hari jauh di sini nasi, lamda masih dah lagi pada hapus ni nasi nak, kamu di tengah ini ada betul, lagi hari nak lihat sendiri. Khongjom Battle Memorial Committee na Justice Committee for Anglo-Manipuri War Listemaga Sanipan Marifudra Mathoida Martyrs and Victims of Kanglai Pakna Sinduna Khongjom Landa Thawai Kat Kraba Ipa Ipu Singi Maphamda Haikat Laikat Tamduna Ikai Khunubu Utkre Tengol Lampak ta Pangthokiba Kasa Maga Kuntaret Suba Khongjom La Ningsing Thormaduda Laishram Fonindro Dr. N. Devendra M. Jateshwar Amasung Justice Committee gi Chairman S. Ibotombi Khuman Susaruk Yakhi Khongjom Turel da Haitha Leithabaga Loinana Minute Ani Tumina Leptuna Laikhidraba Singi Maphamdai Kai Khunabu Utki Memorial Committee gi Secretary Singh Tam Luwangna Laingakna Anglo-Manipuri War Ningsing Thorom Pangthokiba Kheba Singda ngasi phawba lan sokna kibagi khudam amap taba phawba phangdre adubu Tengol Lampaka sida sakhang haudraba lanmi kaya gi haksang gi saruk kaya phangli matam amada season ba wat hawbadagi April gi tang kun humdoi da Thorom Pangthoklabasu ngasidi April gi tang kun manga da pangthokna bahona ba mathau tare haike More than 5,000 crores and a thousand rabase kebrasing JCB thousands thousand rabase JCB hotan tawujida no me maruma phangba miu be skuru sang phangba thena bi ro man thena mo abi pawleki adu sida di sampur koi bada yo pak to buda thang phangi no me maru phangi slide maru ka khodi le chungoi phangi chung phangi adigi achaduru phu Gumagi kan masuk phangbagi kan mulai. Kanglai Yawol Kanbalup KYKL gi Kunmari Suba Mapok Kumon Thorom Mapung Phana Pangthokre Hairi Lubasigi Deputy Secretary Publicity and Research Thoiba Mangang gi Serolamana Yawolup asigi Ahan Battalion da Pangthokhiba Thorom aduda Lup asigi Vice Chairman Toizam Ibosowna Lup ki Fidal Singkhatuna amadi Yawol ihau asigi dama kathokraba thoba singi maphamda ikai khumnaba utuna hawdokhi Acting Chief of Army ke Nimai Vice Chairman Toizam Ibosow General Secretary ke Korau KCP gi Pustiba Susaruk Yakhi Tharomasi Lup asigi Ahan Battalion Ahum Suba Battalion amadi Unit Sing Kanglai Park amadi Kanglai Park ki Mapalda leiba Kang Sanglup Sing da Sumapung Phana Pangthokhi hairi Haurakliba Naha Singda Maraibak Nungsibagi Wakhalon Chalhannaba Pandamda Dhanu Manjuri Community College ki Media Division na Anglo-Manipuri War Lisingamaga Janipan Marifudra Mathogi Matangda Akhanaba Quiz Competition ama pangthokre competition aduda Oinam Vidyasagar amasung Naurem Nawbagi Timna Ahanba Nongthongbam Nirmala amasung Silo Nahakpam gi Timna Anisuba takre
Department of Adult Education na Socio-Economic Development and Educational Foundation amasung Top Dusara Gram Panchayat ka khusam naduna numit kuntra ni sathagadaba maitai mayek taminasi haiba thoram ama haudokre haudopagi thoramda Top Dusara gi pradhan T Surbala Assistant Director Adult Education Z Thaimai amadi PS Ibo Chaubasu saruk yakhi Gram Swaras Abhiyan gi saruk ama oina District Administration Thawbal gi midyeng makhada District Health Society amasung District Family Welfare na Intensify Mission Indradhanus ki thoram YTB khunau da haukre haudokpagi thoram da Texam gi pradhan L Iboyaima CMO Dr N Zenta Kumar District Family Welfare Officer Dr N Ekendra saruk yakhi Laumi sinmi singbu pukning thogat pagaloina na anauba lau pathap sing paikhat na naba pandamda KVK Thobal na Nabat Manipur Regional Office ka khusam naduna Kaksing Lamdong da Participatory Farmers Development Club ama hangdokre thoramadu da Kakching Municipal Council gi Chairperson Naurem Sanjit Kumar Vice Chairperson KHH Jalzit Manipur Small Farmers Agri Business Consortium gi Mehul Mahendra Singh Khaidem susaruk yakhi District Legal Services Authority Churachandpur na senduna Legal Aid Clinic ama Tuibongi DC Office ta hangdokre thoramaduga mari leinana nonggi oiba Legal Awareness thoram ama supang thokhe hangdokpagi thoramda Additional DC Lalem Sang amasung L Khongsai su saruk yakhe Sum kadana satharakliba anti-drug campaign ki saruk ama oina ngasi Thawbal District ki manung sanna leiba Kiam Sifai High School amasung Bisnupur District ki manung sanna leiba Paradise Gardening School Churachandpur da Ngapigani Chandpur da pangthokre Kiam Sifai da pangthokhiba thoramadu da kadagi Vice President Ningthozam Doren Su Thawbal District Committee ki Secretary General Athokpam Bishwanath Kiam Sifai High School ki Principal Maimom Kuber susaruk yakhi Chandpur da pangthokhiba thoramadu da School ki Principal Oinam Irabot Su ki Library and Documentation ki Secretary Longzam Brozen susaruk yakhi True Love Theological Seminar ki kuntra suba Valedictory Service amadi Restoration Theological ki College ki Taret suba Commencement Exercise ngasi Imphal Christian Church ta pangthokre thoramaduga mari lainana True Love Theological Seminar ki Seminary ki Principal Dr H Khongsaina Mahiroi Taranipa na church ta chatuna thabak hauba yare haib gi saktak po ina ngasi ki thoramasi sinbani haiki Khetrigao Kendri ki MLA N Indrajit ki Apokpa and Moirang Ningthogi Mapok numit ka mari lainana BJP Khetrigao Mandal na Dulalen Children Home amadi Kong Bananday Bamlekai de Leiba Oles Home da cheng mateng pangkre Manipur Building and Under Constructions Workers Welfare Federation ki register chatnaba yaroi Nampula register taukhibani haina All Manipur Building and Under Construction Worker Union gi convener T Nandarani laimna phongdokre press club ta pangthokpa pamui singa unabada Nandarani na makha taraduna union oina register taunanaba executive members singi warep lawraba matungda president da register taunanaba gi daita sinakhraga secretary yauna executive members sing kanthoklam laga register taukhiba du chatnaba yaroi haiki All Manipur Building and the other construction workers welfare union haina same khraba matungi si asida aikogi board asigi chairperson asina ulum haiba amasima amuk seme adugi matungda amuk aikogi federation ama amuk puthoga mahangna sumaina semaga All Manipur gi oina leiramba port asida is aikoi masen praja masen amadi labor masen je nuksina danaba amadi aikoi khanana nabagi damakta achawu maram ama oina sinbagi thawong ama tawri base mase yaragadi mase aikogi mase sinbiganu mase aikoi tawbiganu haiba arpinsima haktanga aikoi thamjari Sigi tang Taramathoida Tendong Yangda Lambi gi accident thokpadagi apokpa amasung apokpi na hundokpiram laba pikliba nupi macha anida Mami Artist Association ki producer KH Inaw bana Imphal Urban Cooperative Bank ta lupa listing kontra fixed deposit tawkre segmai awang lekai da pangthokiba thoramadu da PDA amasung maira paibilu ki lujingba sing susaruk yakhi Mami Artist Association ki producer KH Inaw bana ISTV gi khuthang da laibak thiba thodok asigi pau phangbadagi nupi macha ni asigi tungi punsida miyoibagi minungsiga loinana mahaki maikai digi mateng asi pangbani haike hogi accident legi angang sing asigi woiba Koi Urfal home ama khak ai atuba matamda thamnaba ai silangba
process haujare aduga ngasi makta leibe angang asiju tongan ba mafam da leiba home singda moina kaigumba angang ani thambagi daita lobi ragadi yamna nungaijare kaigumba logdaba targasu aina moigi home da natrasu aigi mungda makhoi ani ba aigi isa sakna makhoi bai loksan jage haiba wafamsu mafam asile ba local club singi mafam daina thamjari Masagi kidney animak fail oibadagi aruba phibam da leirambadagi Rotary Club of Polo City Imphal na Fortis Hospital New Delhi ge khusam naduna layeng libi Linthoy Yanglem gi layeng bada mateng oinaba Manipur University gi Economics Department ki Professor Amar Yumnam na Lupal Singh Mari tengbang kre Sanfam asi Rotary Club of Polo City Imphal gi khuthang da anabagi imung da khusinaragani Kangpokpida nauna koilas thabadagi napi hawgalakpadagi local bodies singna kanna yaningda bafongdokhiba du government na thabak lokhalakpagidamak apenba phongdokli Kangpokpi town committee na lusingduna yaningda bafongdokhiba du issue asiga mari lainaba contractor da nauna koilas amuk thaba hawankhre GC office tagi Kangpokpi high school phawagi lambi asi koilas thabada napi hawgalakpadagi akai atoi thokibani contractor gi maikai digi hawjik suri bathabag asi quality laina suragani haiki Sagol Mangdagi Kiamgaida District Hospital Hongdana Miyamgi Aningba Apamba Khangna government Thabak Paikhatnaba Cycle gi Civil Society Organization Singna Pungning Singsele Kuki Inpi Saikum Gamkhai gi President Saimang Lupona Sagol Mangda District Hospital Lairabadi Cycle gi Miyam Layeng Bada Kudong Saba Phangadawribani Hana Lairaba Health Center asina Ana Layeng gi Lamda Achoba Thodang Loduna Lakhi Maramaduna Sagol Mangdagi Hospital Hongdokna ba government na Loriba Phire Khudakta Handou Natrabadi Khunthrakpam Kendra gi Miyam na Sangselapa Khongjangda Cycle gi CSO Singna Saugatkani Hairi Makhatabo ina sanabagi pau amuk lawirasi sanabagi pau pizari Singjumai Bazar da laiba Kanglai Fitness Center gi mangarak subamapo Kumon Palan Center asida pangthokre Kumon Palan ga mari lainana lisingani ga tara-taruk amari tara-tareta pangthokhiba bodybuilding championship ta medal laurakhiba bodybuilder sing yauna Arjun Awardee footballer Bam Bam amadi wushu gi sanaroi singsu opagi thoram pangthokhi Tentha Khongbal Welfare Association Sinduna Tentha Khongbal Multiplex Ground da Sathariba Tarasuba Takwa Trophy gi ngasi sanaki ahanba match ta Mantak FC na Football Forever bu goal manga ahum da thoikre anisuba match ta DMFC Moria masung AFA Ningombam goal amamam sanaduna draw satkre Ziribam da Sathariba Nipan Suba Y Keso Singh Memorial Senior Volleyball Tournament ki ngasi sanaki ba ahanba match ta STC Samurongna BBCA Vidyanagar bu set ahum amada anishuba match ta Bakhe BC Sana Kaithelna Ziri Police bu set ahum amada thoikre Hojik Sathariba Second Division League lisingani tara nipan da match referee assessor oina Manipur dagi mioi manga All India Football Federation na khalakle hairi makhoi singadudi M Joy Chandra I Ravi Chandra Sapam Kennedy MD Latif Ali amadi L Priyo Batrani haina All Manipur Football Association na thadro pasero lamana khangalakli amarom da association asigi assistant general secretary thadro pasero amada sub junior girls inter district football tournament lakliba megi tang taratagi hauragani district sports association amadi district football association singna makoi gi saruk yagadaba players sing adu lakliba megi tang ahum phawgi manungda association na summit tawnaba khanghalakli Imphal West District Football Association asu tournament asida saruk yagadaba Imphal West District ki manung sanna leiba club sing unit singna makoi gi sanaba yaraba mahiroi singi maming matha lakliba April gi tang 19 phawgi manungda pisilaknaba khanghalakli makhataba sanabagi paw boyai ning thaujamdagi phangbigani Alamin Lilong amati model club singa makha Sathariba Marisba play cricket tournament ki final da sanaragani Manipur Cricket Association sinduna mamang thagi February tang kulhumdoi team kunma thoina gurmari thongna khaidukuna Langthawal public ground da sanaba haukiba Marisba play cricket tournament ki ngasi ground asida sanakiba semi final match da Alamin Lilong na PSC khuya thongbu wicket amada maiti biduna final sangkhibani
Match asida PSC Kuyatong na toss ngamduna ahan betting tokibada apiba over kuntra mangada wicket mapal turaga run samaga kuntra lauki masigi pakhumda anisaba betting tokiba alamin lilongna over kumapal ga ball anida wicket mapal khak turaga apiba target adu yogduna match asi mai pakibani ngasi sanakiba match asida alamin lilongi saminna wicket mari amadi ball tarada run manga logduna man of the match takre Amaromda luang sangbanggi luang popo cricket stadium da sanakiba tournament asigi atopa semi final match amada model club singa makhana PCC mayai koibibu wicket mapan da maiti biduna final sangkibani match asida PCC mayai koibina tos ngamduna ahanba betting tokibada over kuntraga ball marida wicket loina toraga run marifu taramapal lokhi masigi pakhumda anisuba betting tokiba model club singa makhana over mapal ga ball mangada wicket amakak turaga apiba target adu yogduna match asi mai pakibani match asida model club singa makhagi sanaroi mangina wicket mari logduna man of the match takre sathariba tournament ski aroba match tha sigi tang kunipalda alamin lilong amadi model club singa makhaga langthabal public ground da sanaragane Impal West ki DC na chairman oiba Mapal Kangjibong Youth Preservation and Maintenance Committee ga yanakibagi matung ina numit kumanga khaki manungda loisinba ngamhogdabana matam sangna tha ama lepka doriba RK Person Developers Private Limited sponsor toraga tha sigi tang amadagi team taramapan group mari thongna khaidokuna Impal gi Mapal Kangjibong da sathariba anisuba RK FD Sangai Trophy Veteran Football Championship asida saru yariba team singna waro bidanaba association asigi advisor TIC Botomina appeal tawrli mayam si sanniba ni hone jariba sudan team jingi kanosina kharabiar to biu organizer da masi ya biu matam budi san lepe atopa mahmud mada salok tato tento san bi khudong cha du duna hariba disina atopa kanoma da pikriba matam ji lo matung da hek me gi tang kuma da na kuthra ma thoi bawje akhoi da pibire ado masida mayam na biar to biu ya biu basida sang ne yethoi thokte hebi problem de tobiru matam du ngarga koi quarter final league round je chatharaga 31st ta koi final gi target to midar se masi gi ni mayam da koi na masi sana sinjabe se Impal West ki DC na chairman oiba Mapal Kangjibong Youth Preservation and Maintenance Committee na thasi tang amadi kumanga phawba tournament asi pangthonaba ayaba pikhibani tournament asi satharingai manungda nongchingi phibam phatabadagi matam khara lelubana loisinba ngamhogdabani amaromda chairman na megi tang kunmanga dagi kunthra mathoi phawba numit tareni gi sanabagi ayaba pibana loisil hautaba championship asigi makhataba matching megi tang kunmanga dagi kunthra mathoi phawgi manungda loisinaba ayaba pirakpana numit tareni manung asida championship asi soina loisinaba honagani hiram asigi matangda ngasi Mapal Kangjibongda leiba association asigi office da pangthokiba pamuisimga unabagi thoram aduda association asigi president NG Brajakumar secretary KS Ibobi Saksu saru yaki Paumi Singa unabagi thoram aduda saru yakiba United Veteran Football Association Manipur gi secretary KS Ibobi Sakna maintenance committee chairman jo awaba ma hek thangnana allocation allotment am leibani na madu de adjust to ya da bum bagi phebam le ba ya na khali madu mang maram hoiraga aikoi gi aikoi de pire ba kano dagi me gi tarik kun manga dagi 31st fause sibok ji kano je koi de pire pane na koi khanjai aduga masigi manung sida aikoi su masida sida feel sida koi na namduna sana saluraga sokhi gada bo phebam le gadi marak ki match makai de koi na adjustment toruga mapum karai dono aduga final decision soidna lep sanadani habi Mangal Academy Khapam Amadi PJPC Pukhau Sathariba Taris Suba Hararok Trophy 7-a-side Village Open Men's Football Tournament ki semi-final sangkre Youth Modern Club Hararok na sinduna tha asigi tang mapandagi team kuntrani thoina group nipal thona khaidokuna club asigi ground da Sathariba tournament asigi ngasi sanakiba ahanba quarter final match da Mangal Academy Khapam na SYC Sambaibu gol manga ahumda maithiba biduna semi-final sangkibani ani suba quarter final match ki sanakiba dana PJPC Pukhongna Telo FC Bugol ani amada maithibu piduna semi final sangkre Kangla kapi ngasi sanakiba ahanba match ta 9 Shining Star na Takhel FC bu gol manga amada amadi ani suba match ki sanakibada SSYC Sairem na Huidrom FC bu gol ama sinoda maithibu pikre
Khongjom Circle Veteran Football Association Sinduna Tha Sekitang Taradagi Team Tarahumdoina Grumari Tongna Kaidotuna Texam Playground Sathariba Marisuba BSO Trophy Stelepen Men's Open 7-a-side Case Prize Football Tournament ki ngasi sanakiba Mersta SMYC Sapamna PYC Sapambo Gol Ahum Anida Maitiba PK Kapam Development Club na Sinduna Sana Kapam Club Ground Team Kunma Thoina Grubani Thongna Khaidotuna Sathariba Ani Suba Kapam Cup Invitation Football Tournament ki ngasi sanakiba ahanba match da Telam United na Zentholang FC bu gol ahum anida amadi Ani Suba match ki sanakibada Unapal FC na Palen FC bu gol ani sinoda maitiba pikre Thagachari Boyaning Thosam Hauzik ngasi nongmagi oiba aying asagi pau amuk lobiasi Environment Directorate State Climate and Weather Report ki matungina ngasi goi ki baing samadi nungju ki pauda khwaidagi sakiba Celsius degree 34.9 khwaidagi ingba Celsius degree 32.3 Nungsit yawba ising manilgi sang maximum dasada 43.3 minimum dasada 33 oike Sigi nong suki bagi sang suino dasmik suino nipal millimeter ne. Loisilak pada maru eba pau amuka na pizari. Nong zumi phamda puthokadori ba ILP bill ase stakeholder singa hanata na view hai na JC ILPS ke student wing na phongdokre. Congress ti issue na tabada issue shagatuna democracy bu masakthi na bhona party ni haina works minister TS Biswas na maral sikre amadi schedule caste sing is takha thorangi thabak sing paikhat na balupa crore mapan Bharat Sarkar na pirakle haina forest minister TS Syam Kumar na phongdokre ISTV na pizza pau matang asida loizare meeting tabiri basing bu amukan khurumsari